Siberia-dagi Tamenglong District-ta Chaktaramba Amur Falcon ngarang-dagi South Africa tamna paikre. Amasung Children's Day gi thoram Manipur-dasu pangthokre. Kurumjari STB Pom Ing Tabir Basimbu Taram Nokchari Pau Sandona Pijari. Siberia-dagi Pairaktuna Manipur-gi Tamenglong District-ta Chaktaramba Amur Falcon ahu mingthonduna satellite transmitter take tawduna thadokiba children village thadoktuna ngarang-dagi South Africa tamna paikre tha asagi tarani thoida apang alang haina mingthonba Amur Falcon ani amadi hauzik Telangana amadi Odisha yaukre ningsingbayai tha asagi tarathoida Wildlife Institute of India Dehradun amadi Tamenglong Forest decision na Amur Falcon ahum satellite transmitter take tawraga Tamenglong district ke Children village ta thadokibane. India ki ahanba Prime Minister oiramba Pandit Jawaharlal Nehru ki mapok numitpu Children's Day haina laipaga sida paksana pangthoknabagumna Ruda Academy Thobal nasu tarurak suba angang sangi numit ki thoram ngasi Academy asida pangthokre thoram aduda DM College of Teacher Education ke Principal Dr. Konika Khuraisam Ruda Academy Thobal ke Principal Elangbam Romeo Academy asigi Teacher in Charge Sauba Mona Lisa na maru oiba miyoising oina sarukya ke Tharamgi sarugama oina ngasigi athoiba mithungne singna luchingduna laikidraba Pandit Jawaharlal Nehru gi photo da laisu katuna ikai khumnaba utkhi loina na academy adugi mahairoi singna makhal mathal kayagi cultural program singsu miyamda utkhi Thobal Wangbal Mayai Laikai Laiba Rural Voluntary Service RVS na run tauba Iramdam Ningol Sanglen Open Shelter for Girls Wangbal Mayai Laikai Amadi Rido Nawa Sanglen Children's Home for Boys Wangbal Part 1 Ani na puna sinduna Children's Day gi thauram ngasi RVS campus ta pangthokre. Thauram aduda Manipur Commission for Protection of Child Rights Government of Manipur gi Chairperson K. Pradeep Kumar Rural Voluntary Service Wangbal gi Secretary Babita Sapam Child Welfare Committee Thobal gi Chairperson L. Roman Maitai District Child Protection Unit Thobal gi District Child Protection Officer Robindro Salamna athoiba mithung sing oina sarukya ke Children Home Ania Sidalairiba Angangi Tongan ba cultural show amadi activities kaya utpaga loinana makhoida khudol kaya su tamduna harau tayamba phongdokhiba thoram aduge nungi oiba warol piraduna RVS Wangbal gi Secretary Babita Sapam nahai India gi Prime Minister oibiramba Pandit Jawaharlal Nehru na angangbu luna tawjaramba angang singidama khanjaramba kaya adubu ikai khumnaba oina ngasi angang singi numit asi pangthokpani home da ba angang sangi oinadi makhoi bu ningthina larik tamba phanghanba makhoi gi phangpham thokpa haksing adubu phanghanbiba haiba asida yumpham oiraga numit asina lakpada makhoi gi dama kari tawba ngamlabage haiba adu uthokpa oina palan thoram asi pangthokpani haina phongdokhe makhoi gi right phanghanba makhoi gi education piba makhoi gi phangpham thokpa haksing du phanghanbaga loinana Tungi afaba jati ma tungi afaba khunai ma horakna bohna bada angang singbu semkat pa haibasi aikoi khuding makki daitani haibasi Sri Pandit Jawaharlal Nehru gi amata ngairaba manglan ni haiba manglan adu thungna bohna bada aikoi khuding makna date 14 ngaiba nataba date 14 sida chahi magi November gi tang 13 sida aikoina honajariba aikoina semkatjariba akoina lamjingjariba angangsing asigi marakta machang oiba aduga changthokpa hena phaba makhalgi angang kaya puthokpa ngamabage haibasi akoi chahi kudingi estimate tawraga akoi angangsing asida akoina angamba homjigi makhada thabak tawbiriba staff kudingmakna aigi daita aigi responsibility du puthokpiraga makhoi singsi semkatnaba honabada
ꯂꯧꯔꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯑꯩꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯄꯟꯖꯒꯦ꯫ ꯏꯟꯗꯤꯌꯥꯗ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10 ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯨꯅ ꯃꯥꯂꯦꯝꯒꯤ ꯆꯥꯡꯗꯒꯤ ꯆꯥꯡ ꯋꯥꯡꯂꯦ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ASCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ASCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯒꯩꯗ ꯂꯩꯕ ꯔꯥꯝ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯗꯥꯏꯕꯦꯇꯤꯛꯁ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯒ꯭ꯂꯦꯟꯃꯥꯔꯛ CVꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯗꯥꯏꯕꯦꯇꯤꯛꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ ꯀꯂꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 100ꯗ ꯃꯤꯑꯣꯏ 10 ꯗꯥꯏꯕꯦꯇꯤꯁ ꯅꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯆꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯗꯥꯏꯕꯦꯇꯤꯁ ꯑꯃꯗꯤ BPꯒꯤ ꯆꯥꯡ ꯈꯪꯗꯣꯛꯄ, ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯛꯂꯕ ꯀꯣꯛꯇ ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯍꯟꯕ, ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ, ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄꯅꯆꯤꯡꯕ ꯊꯣꯔꯛꯄ ꯌꯥꯏ꯫ ꯂꯩꯅꯥ ꯑꯁꯤ ꯂꯩꯔꯕꯗꯤ ꯆꯤꯅꯤ ꯑꯃꯗꯤ ꯑꯇꯩ ꯑꯊꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕ, ꯅꯣꯡꯃꯗ ꯃꯤꯅꯤꯠ 30ꯗꯒꯤ ꯇꯥꯗꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯩꯕꯅꯆꯤꯡꯕ ꯗꯥꯏꯕꯦꯇꯤꯛꯁꯇꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯃꯤꯟꯅꯅꯕ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯈꯤ꯫ 이문 문흥이 미풍 그림을 강한 비유 말함디 마치 마땅 사는 라행부 따문이 아마리 पैसा ꯌꯥꯝ ꯆꯠꯄ ꯇꯥꯕꯅꯤ 이문 문흥이 미호이싱 마땅 꽝다가디 라이나시 라행보다 어풍 파방한데 아주는 락비리브 컴퍼니기 미호이싱 말 아마 마얌 그림무수 아코이 마시 시니어 시티즌 소사이티 콘다범 ASC기 마이게 되기 하나는 다가짜리 ꯀꯨꯝ ꯑꯃꯒꯤ ꯂꯧ ꯌꯩꯅꯕ ꯃꯇꯝ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯋꯦꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗ ꯑꯦꯛꯁꯤꯗꯦꯟꯅꯆꯤꯡꯕ ꯊꯣꯔꯛꯇꯅꯕ SP ꯊꯧꯕꯥꯜ ꯃꯅꯣꯖ ꯄ꯭ꯔꯚꯥꯀꯔ M.ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯊꯧꯕꯥꯜꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯗ ꯂꯧ ꯌꯩꯔꯨꯔꯒ ꯀꯥꯔꯛꯄ ꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡꯅ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯅꯤꯡꯊꯤꯅ ꯇꯩꯊꯣꯔꯛꯂꯕ ꯃꯇꯨꯡ ꯊꯧꯕꯤꯔꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯇꯩꯊꯣꯛꯇꯅ ꯍꯥꯏꯋꯦꯗ ꯊꯧꯔꯛꯄ ꯒꯥꯔꯤ ꯐꯥꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ SP ꯊꯧꯕꯥꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯟꯁꯄꯦꯛꯇꯔ S. ꯏꯕꯣꯝꯆꯥꯒꯤ ꯇꯤꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯧꯕꯨꯛ ꯂꯩꯕꯥꯛ ꯇꯩꯊꯣꯛ ꯈꯦꯇꯣꯛꯇꯅ ꯊꯧꯔꯒ ꯂꯥꯛꯄ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯐꯥꯗꯨꯅ ꯂꯨꯄꯥ 1,000ꯒꯤ ꯆꯂꯥꯟ ꯀꯛꯇꯨꯅ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯗꯅꯕ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕ ꯂꯧꯕꯨꯛ ꯂꯩꯕꯥꯛꯁꯤꯡ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯍꯥꯏꯋꯦꯁꯤꯡꯗ ꯒꯥꯔꯤ ꯊꯧꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯕ꯭ꯔꯦ ꯃꯇꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ꯫ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ꯫ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯔꯨꯑꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯁꯦꯛꯇꯔꯁꯤꯡ ꯑꯦꯖꯨꯀꯦꯁꯟ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯗꯤ ꯍꯦꯜꯊꯇ ꯂꯥꯟꯅ ꯇꯧꯗꯨꯅ ꯁꯦꯝꯖꯥ ꯊꯨꯝꯖꯥ ꯇꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯦꯅꯤꯟ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯈꯨꯔꯥꯏ ꯆꯥꯏꯔꯦꯟꯊꯣꯡꯗ ꯂꯩꯕ NG ꯃꯅꯤ ꯀꯣꯂꯦꯖ ꯑꯁꯤꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕ ꯋꯥꯀꯠꯂꯨꯞ ꯑꯁꯤꯗ ꯍꯧꯈꯤꯕ 2026ꯗ ꯂꯥꯛꯄꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯁꯥꯗ ꯂꯨꯞꯅ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯃꯤꯟꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯃꯛꯅ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯄꯒꯤ ꯃꯍꯨꯠ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇ ꯗꯤꯁꯦꯝꯕꯔ 16, 2026ꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯒꯚꯔꯅꯤꯡ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠ ꯑꯃꯒ ꯄꯨꯟꯅ ꯃꯤꯑꯣꯏ 4 ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯣꯀ꯭ꯌꯨꯃꯦꯟ ꯈꯔ ꯂꯨꯞꯇ ꯑꯊꯨꯕꯗ ꯈꯨꯠꯁꯤꯟꯅꯔꯛꯅꯕ ꯑꯃꯗꯤ ꯗꯣꯀ꯭ꯌꯨꯃꯦꯟ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯞꯇ ꯍꯥꯏꯔꯤꯕ ꯗꯣꯀ꯭ꯌꯨꯃꯦꯟ ꯈꯨꯠꯁꯤꯟꯅꯔꯛꯄꯒꯤ ꯃꯍꯨꯠ ꯂꯨꯞꯅ ꯀꯌꯥꯔꯛ ꯄꯥꯎ ꯐꯥꯎꯕꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯩꯉꯥꯛꯇ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯈꯤ ꯍꯥꯏꯕꯗꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯞꯇ ꯋꯥꯀꯠ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ
masa masana taukiba asoiba adugidamak leipak miyam khangna sengdokadabani karigumba lupki wafam thaoidana leithokpa tarabadi maduda tholakpa afapata khudingmak masa masana pujagadabani hairi aroibada maroiba paw muka hana pizari Siberia dagi Tamelong district ta saktaramba Amur Falcon ngarang dagi South Africa tamna paikre amasung Children's Day gi thoram Manipur dasu pangthokre Hojik fawagi oina STB na pizaba paw matang asal sinjare meeting tabir pumnamakku amkana kamjari